Hello guys and welcome back to another video. Ngasigi video sidi mayamgi one of the most requested video crush ta based over reading oigadoini ko adum ayamba haidi mayamna tawhaningba video khudingmak semaningba video khudingmak ai dum semba ngamnabadi hotnajage but khwaidagi dum mayamna highly requested ba most requested ba video dune so ngasigi oina crush ta based over reading se pick a pile reading oigani isa na pile ani haide sigi gray idol figure se na pile A sigi yellowish or orange idol figures na pile B ko pile A na traga na pile B ani sigi isa na apama pile amamam choose to biraga ngasigi reading se tabiro aduga isagi crush ta base to ba isagi crush na kari khallige crush ke ba kai thoughts lege and all sigumbagi maram da reading se tawdoi ni ko ado pile sing se like pile A and pile B ani sigi isa na amamam khanbiro aduga reading se tabiro. Without further ado, let's get into the video. So, ahamba pile A ko sige gray idol figure se natragana pile A choose to be chile now singe oina isagi crush ta base to reading se lakadoni do crush na kari khalige moigi oiba kari thoughts lege adagi isagi oiba chance lebra adagi dum hoi crush siga isaga relationship mo ithokpa yaba vision lebra adugumbai maramda reading se lakadoni ko aduga crush hairaga adum aina atopa reading tawbada adum haijaramgani crush hairaga oithokpa yaridaba hoi celebrity crush kumba se oithokpa yade habdi leiteba ko but still kitang kai haini reality ga naknaba watba kai haini oiba yaroidaba haiba midi leidana ko adugumbadadi yaroi ko adum isana haidi hoi isana yam pamjaba nuksijaba je hita phangani natragana phangoi habdi leiba nate du taragasu crush hairaga kitang kai haini reasonable oiba ama khanbiyo ko haidi yamna hekta kamai haidoina unbelievable oiba natragan oithokpada kitang wagadaba jaga dadi haidi for example adum Hollywood actress amada natra Hollywood actor amada natragana Korean gi oiba actor amada crush thamba adugumbadadi kitang oithokpa watkani ko adugumbadadi like reading se apply tawroi ko Horse pile A gi oina card che pick tawjaragi ko Three of Cups reverse ko King of Swords Seven of Swords reverse Ten of Swords reverse Two of Swords Queen of Wands ko so sigay se laire card sing se first and foremost Three of Cups reverse siga Ten of Swords reverse siga card ani thale ko sige card ani sina isagi crush se hauji isagi crush se atopa relationship amadagi haidi isaga nataba atopa person amaga relationship ta kitang problem leibagumba toxic chatpagumba natragana relationship ta kitang relationship ta kitang nathayakpagumba adugumbagi mami uibuko haidi isagi crush se magi life ta isana taba atopa person di leine bako adu taragasu adugi person dudagi maram ama natragana amana kitang distance oirakpa kitang lapthorakpa natragana relationship kumba leirambo taragasu relationship to the problem gumba khara go through tarakpagumba moreover breakup kumba ma go through tawbagi mami tae bako aduga breakup se kaidagino haba matamda isagi crush se magi ex partner duna mongoda betray tawramba cheat tawramba natragana magi thajaba manghanbagumba adugumba khara adum haidi toxicity khara magi life ta face tawriba ko aduna isagi crush se hojik se breakup amagi face go through tawri aduduna hojik se ma se atopa person ga relationship laiba taragasu relationship to toxic chatba ama natragana relationship tagi breakup tawraga kitang nathairaga lakpa ama adugumba stage ta lairi kitang breakup ke ba face amadi go through tawriba ko aduna hojik ke oina relationship kumba yam hena interest laitaba adagi yam hena kai haini commitment gumbagi idea laitriba adugumbagi mongda laiyeba ko hojik se mathangda King of Swords hariba card chi tholeba sigi King of Swords hariba card china isagi crush se isaga pau phauna daba
or hanadagi contact laitaba mi oitaragadi hojikse hoi yam hekta desperate oiba mongdadi nataba but maybe through social media gumbada natragana magi friends ki through dagi bu oiro pau phaunanaba habadi isana haidi step ama lawba yabagi matamdi oyebako tawbadabu pau phaunarene hekta ai nang pame nushine hekta phatlauna phongdokpado nataba yam hekta desperate oibagumbadu uthokpadi yaroiba maramdi mase hojik breakup kumba adagi phase ama go through tawimina hojik oina commitment gumbagi ready sungoi oidribako aduduna isana chance lawarga hekta hoi pau phaunanaba hotna hobadi yaeba phaunadriba oitaragadi ko adubu yam hekta nusinasi khangnarasi kaina rest tawbadi yaro oyebako aduna pau phaunadriba oitaragadi pau phaunaba haunaba like kai haini beginning ama create tahonaba hotnabadi yai dubu yam hekta rest tawba khotpagi bongdagi tawshinbiganoba aduga isagi crush siga isaga already hanadagi pau phaunaraga leiba haidi maybe tinabagi bongda loinaba natragana isaga hana already hafet khangnaraga yam kana close oidabida isana di crush thamaga leijaba adumaina paudi phaunaba oitaragadi karamba situation lakani ha matamda hojikto hoi hekta pau phaujallubada awkward oigadaba oitaragadi zara zara rest tawba khotpadi tawbiganobako adu taragasu hafet adum story gumbada reply tawbani khangde khopani khangde adumaina magi attention khara grab tawnaba hotnabadi yaeba adubu hojik makki oina yam thuna hekta rest tawba hekta propose tawba khoba adugumbadi tawbiginobako mathangda seven of swords haiba card reverse tholeba sigi seven of swords haiba card reverse na isagi crush se hojik se like magi personal space sida mi thajaba ngamdaba mi trust tawa ngamdaba adagi masana masase low oina khanjaba adagi emotionally down oiba adagi bit laitaba khotaba siguma khara se go through tawriba duna isana hekta pau phauba matamda natragana pau phaunaba hotnaba matamda harau harauna appreciate tawraktaba yaebako adui taragasu isada adum haidi magi face to isana understand tawbiraga yam hena kai haini rest tawba khotba natragana like reply gumbado dry oye khotle kaina isana batauna kathatpa gum mind tawbigano maramdi mi do face ama go through tawribanina happily reply tawdaba or happily entertain tawtaba oirambasu yaebako mathang sina akhoi two of swords haiba card che tholeba so two of swords haiba card chi matungina isagi crush siga isaga se compatible oibra relationship ama form tawbada afaba oigadra matamda isagi crush siga isaga se yam hena paknaba level maktadi leitebako adubu yam hekta problem leiba natragana tholokna yam hekta phattabagumba adugumba su leiba nate adum mayai oirapta face to mayai da leibagi mona tawebako aduna isagi crush siga isaga yam hekta highly compatible obisnate yam lowly compatible obisnate moderate oiba level da leibako compatibility shaduna isana relationship kumbagi dum try tawge haraga su try tawbadi yai tawbadabu hojik se isagi crush na isabu notice tawde adagi isagi damta monda feelings leitri habisi mai sana khangjanbiyobako mathangda queen of wands hariba card che thole sigi queen of wands hariba card chi matungina isagi crush se hojik se ma se rough face khara da tragana relationship kumbada toxicity khara mayok nambana maram oiraga ma se career gumbada hena focus pirage adagi relationship kumba se thajararoi kana khanba boy adumaina kadang low oiba moment ta leiribanina isana aina sa hejabado pau phongda ba hotna hobadi ai natragana already hanadagi pau phongna ba mi oiragana adum haifetang wari sanana khotana tawbudi ai dubu love kumba natragana nusinongon gi maramda hekta yam hena wari sajanbiganoba career gumba advancement gumba chawkhat thorang gumba adugumbagi maramda hana topic to interesting oiba romda hawraga attachment do tap tapna form tawba ngamna ba hotna biyoba isana try tawgena khallagadi ko ado isagi crush siga isaga hojik ki oina relationship ama leiba yabigi vision di pakna ude maramdi like situation se one sided oiri plus mana isagi damakta yam hena khanbagi mami tadri aduga like hojik ma da rough phase khara go through tawriba oibanina yam hekta hojik ki oina relationship ki vision se open up tawdebako but still sana try tawragadi open up tawrpa yabigi vision leibako so pile A geba crush ta base tawba reading se still loizare dagi lawba yaba advice notion biraga mathangi reading amunga minarase ko Hello guys, so mathang sina koi pile B ko. Pile B natragana sige orange idol figure se choose to be chine now singyo ina sagi crush ta base to reading oidoine ado as I said before crush haraga kitang realistic oiba crush ta oina base to reading ohen se ko haidi adum celebrity crush kumba natragana hoi crush se ta oiba budi kitang wa bani taraga su like reasonable oiba crush ta oina base to han se ba reading se ado hawase akoi pile B gidamakta su card se tawzare two of swords ko
Eight of Cups, Five of Cups, Three of Cups ko. The Emperor. Last card amaga draw tawzage. King of Wands ko. So sige card kaise pile B gidamakta crush reading gidamakta pick tawre. First and foremost, Two of Swords hariba card chithol A. Sige Two of Swords hariba card chigi matungina pile B khanbiri bechide now singse Esagi Crush se hauzik moigi day to day life se yamna busy and tight schedule loiba thabak inkhang yamna chinba adagi personal life plus work life kombo student life kombo loina makse mix tawra yam thina dum tight schedule pack oiba adagi mi atopa anoba khangnanaba matam moida leitaba aduga like hauzik ki oina masagi career gumba masagi personal life ta yam kanna focus tawriba adugumbagi mong batau khara uyiba ko aduga Three of Cups hariba card chigi matung ni Esagi Crush se hauzik magi oiba stable relationship amada leizaiye aduduna crush sigi life ta magi oiba person ama leizaiba aduna isana Esagi Crush ki life ta enter tawgena khalagadi isa se magi life ta third person oina thogani ba maramdi hoi isana di Esagi Crush se yamna pamjaram bayai nuksijaram bayai but Esagi Crush di magi personal life se already satisfied oizaraga day to day life se pack and schedule tight oiraga adum yam like keep up tawnaba manage tawnaba hotnari plus magi life ta atopa relationship ama lairaga relationship to adum stable oina chatlibagi mami taeba ko aduna Esagi Crush se hauzik my life ta third person ama lei aduna isana magi life ta enter tawba taragadi isana oina third person taraga tokani aduga adum relationship kumba atopa leibani isada keshu attention pirakadabagi mami shu tade aduga isana approach tawbada hauzik oina kanaba khara watkani ba ko mathangda Esagi Crush sina Esagi namakta khanba laibra ha matamda Esagi Crush se Esagi already hadadagi sak khangnaba oirambe yai khangnadaba oirambe yai ko haidi adum Esagi Crush sina isa se total stranger amo ina lorambe yai natragane Esagi ba marok pang oirambe yai any factor oisanu khangnaba oisanu khangnadaba oisanu Esagi Crush sina hauzik Esagi namakta feelings kumba develop tawba kemta leite friend oiragadi dum cham chamna friend oina khalangani stranger oiragana Esagi namakta kemta khalamoi ko hauzik oina Esagi Crush se magi life ta ngasagi magi ba personal life to dum stable oina adagi busy oina chachari banina atopa wakal khanbagi matamda mongonda leite ba ko aduduna hauzik oina isana magi na mana Esagi damakta khalamgadra Esagi Crush na Esagi ba thoughts leranggadra ha matamda adumaina khan taragadi isada disappointed oigani adagi setbacks leigani maramdi Esagi Crush se hauzik Esagi damakta kemta khanba kemta feelings kuma develop tawba adugumba kemta leite ba ko hauzik oina mathangda Five of Cups hariba card reverse da thole A sigi Five of Cups hariba card reverse sigi batungina Esagi Crush siga Isaga se like compatible oibra haibagi maramda reading se lakadoine ado compatibility gi oina shu issue kitang leigani maramdi hoi isana di Esagi Crush se yamna pamjaram bayai nuksijaram bayai khanjaram bayai ko adubu hoi laibak phadana Esagi Crush na su Esagi damakta khalak bayai khalo oi habne ante adu daraga su adugi chances to su kitang low oye aduga kaigumba laibak phadana Esagi Crush na su khalak pataraga su relationship ama form tawrpa matamda compatibility se kitang watleba haidi isana pamba nungsiba adagi mangonda ngauzabagumba se leitarga su overall oina yengpa matamda relationship oina chapminarpa matamda disappointments adagi heartbreak adagi amada thamba expectation kainarakpa plus paknadaba chanadaba adugumba khara lakani bako aduduna relationship oina happen tawrpa yabai chances su yam low oye aduga happen tawraga su like negativity khara lerkani baduna Esagi Crush siga Isaga se compatible oiba se kitang watle bako mathangda the Emperor hariba card chathol eba sigi the Emperor hariba card chigi matungina isa su amadi Esagi Crush su isagi ba own personal space ta ego leiba attitude leiba amadi mina henjin ba yadaba adumaina like personality se yam collide taweba ko aduduna ama handle tawba se kitang warakani ba maramdi personality do chapmana collide tawbanina
ꯍꯌꯦꯡ ꯀꯩꯒꯨꯝꯕ ꯂꯥꯏꯕꯛ ꯐꯗꯅ ꯔꯤꯂꯦꯁꯟship ꯂꯩꯔꯛꯑꯒꯁꯨ ꯍꯟꯅꯕ ꯑꯃ ꯅꯥꯏꯗꯕꯒꯤ ꯑꯗꯨꯝ ꯃꯨꯛꯈꯥꯏꯅꯔꯛꯄ ꯈꯠꯅ ꯆꯩꯅꯕ ꯑꯗꯒꯤ ꯎꯁꯤꯠꯅꯗꯕ ꯈꯣꯠꯇꯕ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕ ꯅꯠꯇꯦꯕ ꯊꯣꯛꯂꯛꯄ ꯌꯥꯏꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯏꯁꯥꯒꯤ ꯀ꯭ꯔꯁꯀꯁꯦ ꯑꯃꯅ ꯑꯃꯒꯤ ꯇꯥꯏꯞ ꯑꯣꯏꯗꯦꯕ ꯑꯃꯅ ꯑꯃꯒꯤ ꯂꯥꯏꯀꯦꯕꯜ ꯑꯣꯏꯕ ꯇꯥꯏꯞ ꯑꯣꯏꯗꯦ ꯑꯃꯅ ꯑꯃ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕ ꯈꯔ ꯋꯥꯠꯀꯅꯤꯀꯣ ꯑꯗꯨꯗꯨꯅ ꯂꯥꯏꯛ ꯔꯤꯂꯦꯁꯟship ꯑꯃ ꯑꯣꯏꯅ ꯐꯣꯔꯝ ꯇꯧꯔꯛꯄ ꯌꯥꯕꯒꯤ ꯄꯣꯁꯤꯕꯤꯂꯤꯇꯤꯁꯦ ꯄꯥꯛꯅ ꯎꯕꯗꯤ ꯅꯠꯇꯦ ꯕꯠ ꯐꯣꯔꯝ ꯇꯧꯔꯛꯑꯒꯁꯨ ꯏꯒꯣ ꯑꯦꯇꯤꯇ꯭ꯌꯨꯠꯀꯨꯝꯕꯅ ꯑꯗꯨꯝ ꯔꯨꯏꯟ ꯇꯧꯔꯛꯀꯗꯧꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯈꯔ ꯎꯏꯌꯦꯕꯀꯣ ꯃꯊꯪꯗ ꯀꯤꯡ ꯑꯣꯐ ꯋꯥꯟꯁ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯦ ꯊꯣꯛꯂꯛꯑꯦꯕ ꯁꯤꯒꯤ ꯀꯤꯡ ꯑꯣꯐ ꯋꯥꯟꯁ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯥꯒꯤ ꯀ꯭ꯔꯁꯁꯦ ꯏꯁꯥꯒꯤꯗꯃꯛꯇ ꯒꯨꯗ ꯐ꯭ꯔꯦꯟ ꯑꯣꯏꯕ ꯌꯥꯕꯒꯤ ꯚꯤꯖꯟꯗꯤ ꯄꯤꯕ ꯃꯦ ꯕꯤ ꯀꯦꯔꯤꯌꯔꯒꯨꯝꯕꯗ ꯐꯖꯅ ꯁꯞꯄꯣꯔꯇꯤꯞ ꯑꯣꯏꯕ ꯑꯗꯒꯤ ꯋꯥ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯕꯗ ꯑꯗꯨꯝ ꯋꯥꯈꯜ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯥꯟꯅꯕ ꯋꯥꯈꯜ ꯄꯨꯊꯣꯛꯃꯤꯟꯅꯔꯒ ꯄ꯭ꯔꯗꯛꯇꯤꯞ ꯑꯣꯏꯕ ꯑꯗꯒꯤ ꯍꯣꯏ ꯑꯃꯅ ꯑꯃ ꯁꯞꯄꯣꯔꯇꯤꯞ ꯑꯣꯏꯅꯕ ꯖꯒꯥꯁꯨ ꯃꯌꯥꯝ ꯑꯃꯗꯤ ꯂꯩꯔꯛꯄ ꯌꯥꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯗꯨꯗꯣ ꯑꯦꯁ ꯑ ꯐ꯭ꯔꯦꯟ ꯑꯣꯏꯅꯅꯦꯕ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯀ꯭ꯔꯁꯁꯤꯒ ꯏꯁꯥꯒꯁꯦ ꯑꯦꯁ ꯑ ꯐ꯭ꯔꯦꯟ ꯑꯣꯏꯅ ꯒꯨꯗ ꯐ꯭ꯔꯦꯟꯁ ꯑꯣꯏꯅ ꯂꯣꯏꯅꯕ ꯑꯗꯨꯗꯤ ꯌꯥꯝ ꯑꯐꯕ ꯒ꯭ꯔꯣꯠ ꯃꯌꯥꯝ ꯑꯃ ꯂꯥꯛꯄ ꯌꯥꯏ ꯑꯐꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯄ ꯌꯥꯏꯑꯕ ꯕꯠ ꯔꯤꯂꯦꯁꯟship ꯑꯣꯏꯅ ꯂꯩꯕꯗꯗꯤ ꯑꯐꯕꯁꯦ ꯂꯥꯛꯅꯤꯡꯉꯥꯏ ꯎꯗꯦꯕꯀꯣ ꯑꯗꯨꯒ ꯏꯁꯥꯒꯤ ꯀ꯭ꯔꯁꯇꯣ ꯍꯧꯖꯤꯛ ꯃꯥꯒꯤ ꯑꯣꯏꯕ ꯄꯔꯁꯣꯅꯦꯜ ꯁ꯭ꯄꯦꯁꯇ ꯑꯇꯣꯞꯄ ꯔꯤꯂꯦꯁꯟship ꯑꯃ ꯂꯩꯕ ꯔꯤꯂꯦꯁꯟshipꯇꯨꯗ ꯁ꯭ꯇꯦꯕꯜ ꯑꯣꯏꯕ ꯑꯗꯒꯤ ꯃꯥꯅ ꯏꯁꯥꯒꯤꯗꯃꯛꯇ ꯀꯩꯝꯇ ꯊꯣꯠꯁꯀꯨꯝꯕ ꯂꯩꯇꯕꯅꯤꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯔꯤꯂꯦꯁꯟship ꯂꯩꯔꯛꯄ ꯌꯥꯕꯒꯤ ꯚꯤꯖꯟꯗꯤ ꯑꯣꯄꯟ ꯑꯞ ꯇꯧꯗꯦ ꯐ꯭ꯌꯨꯆꯔꯒꯤ ꯑꯣꯏꯅꯁꯨ ꯔꯤꯂꯦꯁꯟship ꯂꯩꯔꯛꯄ ꯌꯥꯕꯒꯤ ꯚꯤꯖꯟꯁꯦ ꯄꯥꯛꯅꯗꯤ ꯎꯗꯦꯕꯀꯣ ꯕꯠ ꯐ꯭ꯌꯨꯆꯔ ꯃꯦ ꯆꯦꯟꯖ ꯂꯩꯔꯛꯄꯁꯨ ꯌꯥꯏ ꯂꯩꯔꯛꯇꯕꯁꯨ ꯌꯥꯏꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯏꯁꯥꯒꯤ ꯀ꯭ꯔꯁꯁꯤꯒ ꯏꯁꯥꯒꯁꯦ ꯐ꯭ꯔꯦꯟ ꯑꯣꯏꯅ ꯂꯣꯏꯅꯕꯗꯗꯤ ꯌꯥꯝꯅ ꯑꯐꯕ ꯄ꯭ꯔꯗꯛꯇꯤꯞ ꯑꯣꯏꯕ ꯂꯩ ꯑꯗꯨꯕꯨ ꯔꯤꯂꯦꯁꯟship ꯑꯣꯏꯅ ꯂꯣꯏꯅꯕꯗꯗꯤ ꯑꯐꯕ ꯐ꯭ꯌꯨꯆꯔꯁꯦ ꯎꯕ ꯐꯪꯗꯦ ꯍꯥꯏꯕꯁꯦ ꯀꯥꯔꯠꯁꯤꯅ ꯚꯤꯖꯨꯑꯦꯂꯥꯏꯁ ꯇꯧꯋꯦꯕꯀꯣ ꯑꯗꯨꯅ ꯏꯁꯥꯒꯤ ꯀ꯭ꯔꯁꯁꯦ ꯀ꯭ꯔꯁ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯖꯕ ꯑꯃꯗꯤ ꯏꯁꯥꯒꯤ ꯑꯣꯏꯅ ꯑꯇꯣꯞꯄ ꯆꯥꯅꯕ ꯄꯔꯁꯟ ꯑꯃ ꯌꯦꯡꯕꯅ ꯍꯦꯟꯅ ꯕꯦꯇꯔ ꯆꯣꯏꯁꯇꯤ ꯑꯣꯏꯌꯦ ꯕꯠ ꯁ꯭ꯇꯤꯜ ꯑꯗꯨꯝ ꯏꯁꯥꯅ ꯀ꯭ꯔꯁꯁꯤꯗ ꯑꯗꯨꯝ ꯁ꯭ꯇꯤꯛ ꯇꯧꯒꯦ ꯍꯥꯏꯔꯁꯨ ꯀꯩꯝꯇ ꯀꯥꯏꯗꯦ ꯏꯁꯥꯒꯤ ꯗꯤꯁꯤꯖꯟꯅꯤꯀꯣ ꯁꯣ ꯁꯨꯃꯥꯏꯅ ꯄꯤꯌꯦ ꯔꯤꯗꯤꯡꯁꯦ ꯁꯤꯗ ꯂꯣꯏꯔꯦ ꯁꯤꯗꯒꯤ ꯂꯧꯕ ꯌꯥꯕ ꯑꯦꯗꯚꯥꯏꯁꯁꯤꯡ ꯂꯧꯁꯤꯟꯕꯤꯔꯒ ꯃꯊꯪꯒꯤ ꯔꯤꯗꯤꯡ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤꯀꯣ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ